अहनबदा मरोइबा पाव पिजरी लो खबम फमसिंग लेमना तारगा लेहनबिगनु मथौ ताबा मरु मरांग डिपार्टमेंट ना लेमना पिगनि हाइना कमिश्नर एम जोइना फुंदोक्वे National Rabies Control Program National Health Mission Manipur na sinduna tarataruk suba World Rabies Day lisangani kunito gi thoram pangthokre Iran da hijab ki wathok mari lenyana nupi ama sikh thodokku yaning da phungdokuna changsilakpa numitara rom surba kungjangda mioi uputara rom sikre Amadi India da hawkiba pung kunmari da nauna COVID-19 positive oiba mioi lising ahumga chatruk tara manga thina kre mioi kuni toina laikidre Kurumzari Body TV na pizabat nung thilgi Manipuri pao miyeng tabiri basingbu Jennifer Sermana taram nokjari Hauzik pao sandok na pizari Lau lo kraba mafam sing lem na taraga lehen bigano pothok puthok si mathau taba maru marang department na lem na pigani haina Commissioner M joina laumi sing da appeal tarakle Use of good quality seed for enhancing productivity and production haba hiramda Farmer Scientist Interaction Program ama Sanzen Thongda Laiba Directorate of Agriculture gi training hall da pangthokibada wafum asi mahakna phungdokhibani Thoram aduda ICAR Lamphel Pat ki Joint Director Irengba Megachandra Additional Director of Agriculture Todinang Panmai Amadi Department ki Maru Ebamyoy Kayana Sarukyakhi State Agricultural Management and Extension Training Institute Manipur Amadi Agriculture College Imphal gi Alumni Association Anina Department of Agriculture gi sponsorship makhada sinduna pangtokpa thoram aduda Agriculture ki Commissioner M Joina Hai Lomi sinmi kaya gi yaifanaba department asi laibani department ta piriba kanaba kaya asi lau uriba lomi singda fanghande haiba wafam adu aranbani wafam asi hariba sing department ta laktaba mioi oramgani haina phungdokhi Hauzik su ikang thokliba manga dauraba lafam sing adugi survey taunaba district agriculture officer khan krabani lau lokpa yararoi de balofam sing adu center da thaduna khangan gani maduda approve tawraklabadi lofam sing aduga chanaba maru pithagani hairi mahakna makhatana haikibada lau uba loiraga lemna taraga lairiba lofam sing asi inkhol koduna pothokaya pothokpa yai madugi damak department asina achangba maru lemna pigani haina su lomi singda haiki mahakna makhatana haikibada pangthokliba thoram asi quality laiba maru marang putoktuna pothok hena puthokna bagi damak pangthokpani Lawfam amada hanjin maru adu thabagi mahutta anira kumba thakrabadi lawfam aduda ICAR natraga department ge quality laiba asengba maru adu lawraga thabiyu quality laiba maru marang puthoklaba matungda karamba technology sizinaraga maru adu thaduna pothok hena puthokadagi haibadugi matangda ngasagi khananaina ba asi pangthokpani hainasu phungdokhi Rabida hojiki phausi lokra matungda kari maru marang tharaga magi hangiba lofamse production puthonaba kaidudagi haibasi koi scientist kaida wari sanawo tamda post harvesting haitare aduga egoigi puthoiba lofamjiga chanaba maru marang se kuni khallaga thabom sange maramdi law khaktana egoigi main wajaraga su lofamje hanga leragadi farmer gi magi income yamna generate tobu ngambage egoina hojik siloraga ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤ ꯍꯋꯥꯏ ꯊꯔꯥꯛ ꯑꯗꯒꯤ ꯃꯁꯇꯥꯔꯠ ꯂꯧꯐꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯂꯧ ꯑꯗꯨꯝ ꯍꯨꯟꯕ ꯑꯗꯒꯤ ꯍꯪꯒꯥꯝ ꯑꯗꯨꯝ ꯍꯨꯟꯕ ꯍꯟꯖꯟ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯃꯔꯨ ꯃꯔꯥꯡꯁꯤ ꯊꯥꯔꯒꯗꯤ ꯃꯥꯒꯤ ꯄ꯭ꯔꯗꯛꯁꯟ ꯍꯦꯟꯒꯠꯀꯅꯤ ꯁꯣꯏꯜꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯑꯗꯨꯃꯛ ꯍꯦꯟꯒꯠꯀꯅꯤ ꯃꯔꯝꯗꯤ ꯍꯟꯖꯟ ꯊꯥꯔꯗꯤ ꯃꯥꯅ ꯗꯔꯀꯥꯔ ꯂꯩꯕ ꯅꯥꯏꯇ꯭ꯔꯣꯖꯦꯟ ꯈꯪꯗꯦ ꯐꯣꯁꯐꯔꯁ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕꯗꯨꯗ ꯁꯨꯝ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯂꯧꯐꯝꯗꯨꯗ ꯃꯥꯒꯤ ꯑꯩꯈꯣꯏ ꯍꯥꯔꯁꯦ ꯌꯥꯎꯕ ꯉꯝꯃꯣꯏ Rabies haibasi mamagi makhom thakpa hui hodong natraga sa singna chikpadagi thoklakpa laina makhal amani hek chiklaba matung layeng haurabadi laina asagi yamna laina kanba ngami haina Health Services ki Director Dr. Khoiram Sasikumar Mangangna phungdokre wafam asi ngasi National Rabies Control Program National Health Mission Manipur na sinduna Indian Medical Association gi hall lamphel dal tarataruk suba World Rabies Day lisingani kunithoi gi thoramga mari lenena phungdokhibani
Thorum aduda NHM Manipur State Mission Director Dr. Somorjit Ningombam amadi Veterinary and Animal Husbandry Services ki Specialist RP Dr. Potsangbam Pusparani su sarukyakhi. Thorum aduga mari lenyana Dr. Khoiram Sasikumar na makha taraduna hai. Chahi kudingi laina asna naba miyoi chahum chamri di adumak lai. Handak chahi gi oinasu miyoi ani laina asna laikhidre. Adubu yumda niyom chumna sa yoklakpa amadi layeng bagi niyom chumlakpana. Laina asnagi naba miyoi kharadi hantarakle. Laina asnagi kanba ngamnaba laingak nasu District Health Services da Officer SNO amathamduna. Kudaki oiba kudongcha daba kaya mayok nadanaba vaccine thamba amadi. Laina asna naraba miyoi singbu masak khangdokpa haukre. Maitai gi chatnabi oina sanga na chiklabadi maiba maibi gi lainani haina balaibana mari lainaba department singa tanaduna makhoibu training pinaba sem saba loire amadi lakadoriba chahi Nepal gi matungdadi rabies haiba laina asi tapna mangkiba ngamlagani habagi thazaba thami haina su phungdokhi irabadagi hona chanarapi huina chiagadi natraga hogdongna chiagadi doctor ta chakano maibagi layeng ba pathapta lakpa ana makhal ne na loeba masi su amuk kokna na ba haina koina maiba sing kai kari sita ai khoi pau phaure aduga makoina pama ki te khoi training pi ge haitane anytime training pi na na ba ai khoi adugum ba thorang su lokhatle traditional system su adegi modern medicine su veterinary department su forest department su hidak sumi ba pharmaceutical company su pullaga athuba matamda aikoi thabaksi fully fledged oina lokhalagani aduga WHO na hariba government of India na hariba by 2030 ngasi degi jei nipan gi matungdadi Manipur amasung India gi mafam singda rabies se tapna control toba manghibu oirani haiba asase ithamningi Chani Kunmari Suba Rajarshi KISHORCHANDRA Laikhidabagi Ningsing Thoram ngasi Bishnupur District ki Ning Thokong Gopinath Mandir da pangthokre. Thoram aduda N Ragumani Social Worker Rajkumar Jila Sana Kalaras Dr. CS Jamini amadi RK Radhamona Chingbana maru ebamioi oina sarkyakhi. Thoram aduda Gopinath ki Sana Palana Thogal Tauraba tungda Sri Govinda Rasesori Palana Thogal Tauduna isai sakhi. Thorom aduda Rasesori Palage Executive Member Maisnam Pramodini na ngasi asi malem sinba thungna jagoi ras mapungfa na hena matik mga laina bahot na biramba Rajarshi gi laikhidabagi Chani Kunmari Suba mapokumoni mana tawbiramba thabakayabu aikhoina kafum thokte haikhi Manipur gi wangmada thoram asi pangthoknari ngasi su Bangladesh da magi ningsing thoram pangthokli maha ki lamal asi singbang loiba ngamlaroi haikhi Bharat ki Prime Minister Modi gi mapo kumon gi sathariba thoram pareng gi sargam oina INM Moirang da district level seminar ama pangthokre thoram aduda BJP Manipur Pradesh ki President A Sarda Works and Yas Minister Govindas Konthauzam MSPDCL gi Chairman T Ravindro LDA gi Chairman M Asti Kumar ex MLA M Prithviraj BJP gi District President RK Bimola MLA S Premchandra Sarukyakhi thoram aduda A Sarda na hai Prime Minister Modi na paikhatliba New India gi manung channa mangda changsinba ngamlakliba kaya singthakhi lising ani tara mari gi matungda naha singna mamangda rajniti yauramdaba adu nauna yausillaktuna tungi lambi ama semba hauba habadi nahana jati gi yumbi ogadaba maram oibana rajniti munna khangba afaba party afaba asengba luchingba khanbada naha singna matam chana khanba ngamgani haikhi Minister Govindas haikibada Modi asi India da achoba hongbam purakpa ngamba luchingba amani miyam ga kutsamnana chatminaba ngamba luchingba amani afaba lengak ama lehanba miyam gi seba ningthina tawba haiba asi mahakna pamjaba thabakni hainasu makatakhi Youth sing the yoga ngam ni sika yo haiba kanda ai koi mamang the election mamang da so ko youth ki matang se khara dum ai koi political party tuman bana asi khara dum nay na bayawe habadi kayo da politics haigadi youth sinsina politics dagi na khaira sat padawna daiba kari khara mamangda aikoi uramba phangeba 2014 gi mamangda aikoi youth sinse politics sai kaino
politics na kari tawagdino politics science kayo ha sige wahan ko si sukong khangdan na leram badaw na tawasi Bharat All India State Union Congress Manipur State Committee na sinduna Irawat Bhawan Imphal da sinmi singi tongan ba demand kaya pukhatuna wakat mifam phamkre wakat mifam aduda All India State Union Congress Manipur gi working president S Yaima General Secretary L Sotin Kumar All Manipur Agriculture Workers Union ki president S Nilakamal Vice President S Biramani All Manipur Lomi Luki General Secretary Ais Ibobi Midday Meal Workers Union Manipur gi President Y Indrani tongan ba Union Sing Midday Meal gi Workers Sing asa worker na chungba singsu saruk yakhe mifam aduda sinmi singna thengnariba khudong thiba sing hauzik paikhat kadaba amadi changsin gadaba khongjang singi matangda wafam thamkhe scheme workers singi thengnariba khudong chadaba singi matangda su warep kaya laukibaga iroinana hairiba workers singi hak fangnanaba apunba khongjang sangsin gani hainasu haikhe November thada sinmi singi conference ama pangthoklaba matungda changsin gadaba khongjang sing lauthokani amadi sinmi khudingmaki social security khutsumal hengatnaba amasung pension sojina fanghanaba demand sing pukhatuna khongjang sing asi chatagani hairi Pogimrak thatna atin mabri ama lominasi World Heart Day ga mari lainana September 18 da free heart screening camp ama Sky Hospital da pangthok jargani Sky Hospital Imphal amadi Manipur Heart Foundation anina sinjaduna pangthok jagadoriba camp asi ayupung 10 dagi haujagani camp asigi manung channa free heart OPD free ECG free diabetic dictation test high BP exclusion free echo for children below 18 years of age ki khudong jaba singsu thamjari registration gi damak 8415934236 natraga 8415938207 da contact you Aiko asuk thiang abji pok kai chalwino ta cho langbal kai thel chatubani mitom mian cha jingna khoi bo pangma siba juar mela do ngani ne अदुगुम मेलादु नतिये ताचो सिदे येलोमी एखोइना छिनजबा इरमदम सिगी सेबि लोंदसु याम कानागदबा अदुगुम लंगमन कैथेने ताचो काइदे मोइगी मैगदो लंगट्रक लंगथालगा लंबिगदो लोरे ताचो खुफजमने ताचो लंगम कैथेदा लेहोबा एखोइगी स्टॉल सिंगदो ताचो अदुदा लेहोबा पोचे योमदुदि काइदे सोय मार्केट उगे पंगदबा ngaतनिदा तय आइया ngawjari ngasai foreign country singi stall singdo adune haba adudagi ngasai na lepo yumne yare sanglo tacho asuk thenga pho kai chaluna tacho langban ke thin salum पृथ्वी की तोंगान तोंगान बा कंट्री मंगा हाइबदी थाईलैंड बांग्लादेश अफगानिस्तान अमदी नेपाल एना इंडिया की तोंगान तोंगान बा स्टेट कुन की स्टॉल सिंग हंदक की लंगबल के चल सिदा सरुक या नुमिदांगी मतमदा फजरब मई की कुमै लोइना तोंगान तोंगान बा एंटरटेनमेंट प्रोग्राम सिंग म्यूजिकल कंसर्ट फैशन शो मिड द स्टार न सिंग बा थौरम सिंग लंगबल के चल लेंबिरक्तुना माहौल लोबी हो Break matung taram nokchari makhataba pau pizari Ziribam district manung chana laidima Boro Bekra subdivision gi amata ngaireba Boro Bekra Higher Secondary School upgrade tawbada hapkiba oja sing award pa chemistry gi oja amadi regular principal natroga vice principal athubada thabirok namba taksaladuna karigumba tharak trabadi mathang thagi amadagi matam chupagi oina school thong thinglagani Khongjang sangsilagani haina tauramba adu ngarang Education Minister TS Basantana compartmental exam gi results haidokpada Manipur gi oina oja sing rationalization tawbagi thabak chayol amada loislagani haina lauthokiba aduna thabak oina tawbiraktuna Boro Bekra School gi waliba oja sing thabirakani haibagi thajaba thamduna union gi warep matam kharagi oina yeithokle haina Boro Bekra Higher Secondary Students Union gi executive member P Pravatna phungdurakli Ningsing bayai September tara marida school asdagi yamlaba mahairoi singna khongchat ama chatuna Manipur gi Chief Minister Education Minister local MLA Director amadi Ziribam gi DC yauna Boro Bekra subdivision gi SDC M Debananda gi khutangda memorandum pisinduna school asida oza matik chana amadi suna laitaba regular principal amadi vice principal laitaba chemistry oja laitaba asi athubada thabi raknaba amadi school asigi damak hapkiba oja sing loina atopa mafamda transfer tokhokiba oja sing athuba matamda amuk hana tharaknaba taksinkhibani makhatana school asigi education amadi computer science ki subject mathang chahidagi hangnabasu memorandum aduda pankhibani
Relief and Disaster Management Department Government of Manipur gi Disaster Management Institute na sinjuna numit ini chathagadaba awareness program cum fire safety mock drill gi thoram ama ngasi thobal haukha da laiba MSNRL Energy Station da pangtokre State Disaster Response Force SDRF ki sub team commander o achobana luchingduna chathakiba mock drill aduda khudakta maihau langpok ama thoklakpa matamda miyamna khudaki oiba kari pambai tawba yabage amadi SDRF na lauriba thodang kaya miyamda utuna takhi mock drill aduga mari lenyana SDRF ke training officer Namita Tongramna phungdoklakpada maihau langpok haurakpa matam amadi khangaudana disaster ama thoklakpa matamda miyamna kari jaksin thorang laphatkadage haibadu SDRF na school college amadi government office da chingba mafam kayada chahi chupa leptana pangtokna lakli maihau langpok khwaidagi thokanba mafam ama hairagadi oil pump station asisu ama oibana station gi mioi sing amadi miyamda khara makai awareness piba oina numit nini gi thoram asi pangthokpani haina phungdokhi oil pump se sus story base karigino haiba kanda yamna vulnerable oiba mafam habadi khudong thiba thokan ba yaba mafam amani haraga khalaga koina sus tawjabani aduga khudong thiba haiba maktabu si matam sida tholakani natraga sigi tang sida tholakani haiba leitabani na akoi gi normal day sida kariguma khudong thiba ama thoe oil pump sida mai ama chae na khalasi adu targadi thangna bada leibiribe meoi sing adagi di oil pump sida deploy tawraga leiba mi sing sina kari section thorang logodage amadi kari karamba thawong tawraga amang ata mayam sidagi khitang koina kanbang amgadagi haibisigi knowledge department sigi site gi pizabani Sogolban Tera Lokrakpam Laikai de Laiba amata ngairaba Laikai asigi Lainga Kim Hai Tamham Sang IBMcha Primary School Machin Manau Group na Semjin Kre School asigi oja sangna school asigi awat apa amadi semjin sajinna ba kayarak hanjin school asiga mari leineba singda hairabasu Lainga Kim Mai Dagi karigumba mityek amata changlak tabadagi Laikai asida Laiba Machin Manau Group na mamangdagi pangthokna lakpa thabak thoram singbu thazaba amadi nungsiduna oja sangna Machin Manau Group ta semjinna ba hairakpadagi group asigi members singna angam ba sel khaigat naduna school asigi classroom singi wall partition amadi flooring sing asi semjin bani haina Machin Manau gi secretary Chongtha Marcel singna phungdokhi mahakna makha taraduna school asigi awat apa sing mari leineba singna athubada mikyeng changlakani haibagi thajabasu lei haina phungdokhi Machin Manau Kongba kaya jida laiba organization amada akoina salaga haijarubadagi akoina kini champiratana class amada ani tawba ali flooring kaiba kaya sinase makoina insan birapdagi fajana singi sadidana hauji tawba haure masigi damakta Machin Manau Kongba changtang asibu koi hainga ne kana odamya na thanasi no hai buga sira motasina school sira war pa pra do jini ne bina ba hai koina Sasa sigi khalaga koina sinau dalai ro membership ko ma cha khaga no na school di ham di na school classroom partition kha ma di flooring si ham di na kai pa chabni khadar ko di school sida war pa sing mari leine ba authority singa tumatam ga membership ne having is sada batam Central Government na Popular Front of India PFI amadi masiga samnaba masaloi sang Nepal amasung miyoi sing Unlawful Activities Prevention Act 1967 Section 3 gi makhada ain gi wangmada thabak tawba association ni haini lauthokuna chahi manga gi oina athingba thamkre athingba asi Enforcement Directorate na numit kharani gi mamangda lebak sinba thungna PFI gi office ta thiba humbagi thabak chathabada niyom lana sel thadarakpa lal haunaba training tawba amadi terror activities kaya tawba thengnabadagi thambani hari numit kharani asida PFI gi luchingba amadi member chamarom hena fagat khrabani thingjanba yaukraba PFI gi masaloi sing Nepal adude Kerala gi Rehab India Foundation RIF Campus Front of India CFI All India Imams Council AIIC, National Confederation of Human Rights Organization NCHRO, National Women's Front, Junior Front, Empower India Foundation, amadi Rehab Foundation ni hairi. Mizoram dagi lakpa bru lising mga gachatruk rom Election Commission of India na ing lising ani kungi January da khudyak pina khiba nakal marigi yana je ki matung inna Tripura da permanent voters oina mingchan kre mingchan kraba bru voters sing ase ing lising amachama pal marfutara tareta Mizoram dagi laktuna Tripura da saidang duna lairakibani amade Mizoram da hanba farak ta khibadagi Tripura da khunda duna lairakibani
Mizoram gi Chief Electoral Officer David Lien Sanglaura Pachawna Phungdokhibada Mizoram gi Assembly Constituency Mapaldagi Lakhiba Blue Voter listing mangaga chatru ki manungda listing amaga chamnga marfutara mari gi maming Tripura Election Department na kakthatna baharapadagi Mizoram Electoral Roll dagi lakthokre Mizoram gi voter list gi maming lokthokraba Blue Voters adugi manungda listing amaga chahum humputara mapaldi Tripura ga lonaba Mamit District dagini Chamaga Marfutaret Amana Assam ga lonaba Kolasib District dagini amadi Kunipal Amana Bangladesh ga lonaba Lunglei District dagini highway Iran da hijab ki wathoka mari lenina Kurdish nupi Masha Amini bu morality police na fakraba matungda sikhiba thaudok adubu yaningda ba phungdoktuna numitara rom khongjang sangsalakibada mioi humputara manga sire hairi Iran gi lairiba hijab ki niti amade nupi singna set kadaba visual gi chana kanglon thugai haiduna Masha Amini bu Iran gi morality police na faraga pukhibani Tungda mahak police ki makuta makokta sokpadagi laikhidaba adubu yaningdaba utuna Iran gi mafam kayada nupi khongjang loi kayana makhoi gi masam kak thatpada natna hijab su mai thadoktuna khongjang sathari loinina police na mioi lising amaga chani rom fagat kibasu laikre Union Health Ministry gi data gi matung inna India da hokiba pungkun mari asida nauna COVID-19 positive oiba mioi lising homga chatruk tara manga thengnakre mioi lising mari ga chamapal humputara ni thoina laina asigi fagat ki amadi mioi kuni thoina laikhitre masiga tharaga hojik fawbada laichit asna maram oiraga laikhidaba migi masing punna lak manga lising kunipal ga chonga marfu mari oikibaga loinina hojik India da COVID-19 naduna leiba migi masingna lising ni fuga chamapal humputara mapal oiri Positivity rate na chada ama dasmik ama ani oiki amasung fagat pagi chang na chada marfutara nipal dasmik taret ani oiki Health Ministry gi matung ina hojik fawbada laina asigi ngak thoknaba leibak asigi oina crore chani tara taret hena COVID vaccine kap thokre hairi laichit asna laikidaba mioi kuni thoi asi Kerala dagi mioi Nepal Chhattisgarh Maharashtra amadi West Bengal dagi mioi ani amasung Gujarat Haryana Himachal Pradesh Punjab Rajasthan Sikkim amadi Uttar Pradesh dagi mioi amamamni hairi Loisilakpada maro ebe paw mukhana pizari Low lo khaba mafam sing lem na taraga lehan biganu mathau taba maru marang department na lem na pigani haina Commissioner M Joy na phungdokre National Rabies Control Program National Health Mission Manipur na sinduna taratadok suba World Rabies Day lisangani kunithoy gi tarang pangthokre Iran da hijab ki wathoka mari lenina nupi ama sikiba tawdoku yaningda bafungdoktuna changsilakpa numitara rom surba khongjangda mioi humputara manga rom sikre Amadi India da hokiba pungkun mari da nauna COVID-19 positive oiba mioi lising ahumga chatruk tara manga thengnakre mioi kuni thoya laikhitre Wani TV ke nungthil gi Manipuri paw mi yeng tabiri basing bo amkana khurumjari